ngasi numida wairam phongkiba Kangleipa Meragi Pause dagi maru oiba pau khara khangasaraga miyamda khudo tamchige Manipur thokliba lal asigi matangda Naga Maitei amadi Kuki Furupki MLA amadi minister sing ngasi Delhi da wari sanakhrei Mabang seigi May 3 dagi Manipur thoklibi irang asigi wairosin ama poroknaba ahamba oina ngasi Ministry of Home Affairs na sinduna Naga Maitei amadi Kuki Furupki MLA amadi minister sing ngasi numit yung mamatungda pung ama makai tabadagi Delhi ge Khan Market ke Kun Subramaniam Bharati Makta Leiba Ministerial Hall da pung anisub na wari sanaba hawkre mifam asida kari karamba wafam khanaki amadi karamba wafam da irang asige warosin ama pura pangangbani haiba se Manipur gi mifum khudem na yamna khawrang na ngainaba amadi samamnaba ama oire mifam asige mangoina na Delhi dagi phangma thajaba yaba pau amagi matung inna ngasigi mifam asida maitegi maikeidegi wari sanaba aduda MLA kunna sarugya ke maduda kuki MLA taruk BJP के नेशनल स्पोक्सपर्सन MP Samdip Pratas Yauki Nagagi oina se MPF की लुसिंगबा मिनिस्ट्री अवांगबोय निमाई पार्टी असिगे माउगे MLA दिखो अमदे उर्कुल MLA रामोइबाना मिफम असिदा सरुग्या की अदुम ओइनामा मणिपुर मनुंगदा तुंगांबा लेंगा अम्मा तांदुना कुकिलेन सेमनबा होनारिबा कुकीगी माइकेदेगी मिनिस्टर दे पाउ हकिप याउना MLA मंगाना सरुग यागदरिबा सिदा मयो अहम खक्तम सरुग्या की Kuki gi maikaidegi mifam asida BJP degi bot karakhiba horticulture minister le pau hokip timaimu AC gi MLA ngusangru sanate henglep ki BJP MLA lebjama hokip saikot ki BJP MLA parirar hokip amade intervede merep oina mikal mai palakiba saitu AC gi MLA hokhilep kip gena saru yananaba khangalaki hairi wari sanaba asigi matangda mari lejana Any life ka kuki MLA amaga unaduna wari sanavada kuki singna taleba sapra administration asi phangdriba fawwa tangeni haina phongdokhi hairi makha tarapa pawda kuki MLA singna maite MLA singa Manipur gi irang asigi matangda khanane na bayaroi KNO UPF Manipur da thokliba sei amaga tha tare sujilaklaba kalup anigi sathiraba irang asigi worosin ama poroknaba gi matangda Ministry of Home Affairs na invite ovadagi ngasi Delhi da pangthokliba mifam asida kuki MLA sing yaugani masida maitai singa Manipur da thoklibi irang asigi matangda khanat nainaba yauroi hana KNO amadi UPF na akama warning thamnakri ngarang UPF amadi KNO anina puna thadorapa zero amagi matung inade kuki zo MLA sing na mifam ase central lengang na silakpagi yaubani central lengang na Manipur gi santi Puraknabagi wari sanaba oizarabasu kuki zo purop ki de legislature laiba union territory ama lairaba matamdada santi hanjilakle haina laugani kuki zo MLA singi de hariba ferep asidagi sungong honglo na phongdorakle kuki zo MLA singna Delhi gi mifam asida saruk yaba saugatle adubo kuki zo gi civil society organization singi ayaba amma yauguna kuki MLA singa si maite MLA singi kaidonungda Manipur gi irang asigi matangda Khanna nainaba yaroi loinina kuki MLA singna mifam hek loibaga miyam khangnaba press conference ama pangthokani haina zero asina mayak sengna palakli makha tarapa pawda naga maitei amadi kuki yo aiba tungamba laiba ama semnaba wari sanaba oirabadi yaba ngamloi AAP ngasi maitei naga amadi kuki furup ahungi MLA sing yauna wari sanagadoriba asida kuki naga amadi maitei hana tunga balenga amma Sagapagi yana se amada sign taunaba sebau tarakpo oirabadi Manipur kainabagi lambi oigani kaidaunungda Adami Party Manipur State Unit na yaba ngamlo haina phongdorakli ngasi Manipur Press Club ki thangji hall da pangthokpa paugi mifam amada wafam ase Adami Party State Unit ki Activity Coordinator Besuna Thingam na phongdorakhibani mahangna makhata na hai komjali singama sama panifug mathoida ningthabuddha Chandra Maharajbu Meza agreement sign tawna hankiba dugumna hana yanaduna laireba tungamba leba ama sagapagi yana se amada sign tawna naba phurup ahungi MLA singna se pau pirapo oiragade anisuba meza agreement oigadra haiba jingna da bangamde Prime Minister Narendra Modi gi lengak lakhraba matung kumjali singani ga sumna kungunoi thoigi jungi tang kun mathoida Delhi ki Asoka Hotel da India lenga amasung kukilala bosinga phamkiba mi phamna tongamba lenga amma
pibada yanakre haina media housing da phongdokpa laikhrabani madugi matung ina irang ngasi tholakibani adubu ngasi sanagadariba furup ahumgi MLA sing yawba mifam asida Manipur gi isu asi loisinaba wari sanaba oirabadi yamna phaba khongthang amani loinina MLA sing red carpet mathakda taramna okani adubu madugi ona tainabada Naga Maitai amadi Kuki gi tonganba lenga ama semnaba Manipur kaiba yaba wafam ama oirabadi AAP Manipur na yaba ngamloi wari sanaba aduda yawkiba MLA sing na Manipur kaidinaba India lenga ka wari sanaba aduda pukat hauba sumgani haiki makha tarapa paunda lamangnaraba miyoi ama AR na police ta sinakhrei yangang popi area da labi lamangna duna chatlaga leramba miyoi amma Assam Rifles ki kanguna thengnabadagi kallaba matung police ta sinarakre hairei police ki paw asina hai ngarang numidang pung 5 makhai taba matamda miyoi ado AR ki kanguna thengnabadagi phajinduna thamlaba matung numit adugi pung 3 rom taba matamda police ta sinarakpadagi imung manugi miyosingda tekta kadana amuk khusinakhibani hairei imung manugi miyosingda khusinarakhraba miyoi ado Urkhul district ki lidang police station na komba sanakaithe manaki Molem village dagi jangkhumang haulai jai kunga manga apopa jaiting thang haulai kawi hairei makha tarapa pauda hayeng ban taugani haina tarambado honorable minister Dr. Sapam Ranjan Chingana lakliba tang taraga tareta JAC ga puna phaminarasi haina thajaba pirakpadagi lakliba tang kun phawba yethokhrei masida yanaba puraktragadi lakliba tang kunga mathoida makha taba amuk taugani hairei makha tarak poina panam pause degi maru oba pau khara khangasaraga miyamda khudo tamjike Manipur irang Maitai amade Kuki MLA gi marakta wari sanakhrei athubada CSO singi mifam korakpa yai Kuki zogi oina separate administration natraga legislature yawba union territory gi dimana tungkoiba santi puraknabagi lambi oigani UPF-KNO Union Home Minister Amit Shah gi miyeng makhada Ministry of Home Affairs na maru oiba thaudang lauduna Manipur da tha taraga tare faraklaba conflict asigi warosna amma puraknabagi lambi ama oina Maitai Kuki amasung Naga MLA singi saruk yaduna ngasigi Delhi da Labor Ministry asiga office da wari sanakhrei paugi likhul amagi matung inna Khan area market South Delhi da leiba Ministry of Home Affairs ki office da ngasi numingba matungdagi hauraga pung 2 chupna wari sanaki mifam aduda kari wafam khanaki haiba khangdrabasu mapum phaba mifam amadu oiki hairi ngasigi wari sanaba aduda Home Ministry gi interlocutor AK Misra saru yaba galonena Lok Sabha gi BJP MP Dr. Sambipatra amadi atai Ministry of Home Affairs gi makhok thongba official sing saruyaki adumapo Union Home Minister Amit Shah amadi Manipur gi Chief Minister Nongthoma Birende saruyaki dei mamang saigi May 3 dagi Kuki amasung Maitai furup ani gi marakta conflict hek tholakpadagi furup ani gi legislator singi marakta ahamba oina pongthokpa mifam aduda Manipur Legislature Assembly gi Speaker Thokjom Sejabarta Education Minister Thongnawjam Basanto Kumar Works Minister Govindas Kothawjam Agriculture Minister Thongam Bichojit Health Minister Dr. Sapam Ranjan yauna punna MLA tararom saruk yaki Naga MLA singi marakta Minister Awangboy Newmai Maugi MLA Losi Dikho amasung Urkhul gi MLA Ramoiba saruk yaki Kuki MLA singi marakta Minister Lepau Hawkip Minister Nemsa Kipge yauna punna Kuki MLA taruk rom saruk yaki agency gi paun hai ngasigi mifam adugi mangoina mifam aduda saruk yagadaba Kuki MLA singna North East Life da phongnokhibada mifam asida makhoi gi onadi separate administration gi demand pukhakani hana phonokhi adubu mifam aduda demand asi pothokuna khanakhiba leibra haibadi japjana khangba ngamdri hairi pawasina makha taraduna ahanba oina Maitai Kuki amasung Naga MLA singi oiba mifam amangasi pangthokhraba matung Ministry of Home Affairs na sinduna Manipur gi Civil Society Organization sing CSO singi oiba mifam amasu athuba matamda Delhi da kaurakpa yai hairi nakal amaromda Ministry of Home Affairs na sinduna Maitai amasung Kuki MLA singi marakta wari sanaba mifam kaurakpa aduga mailenina UPF-KNO na thadorapa 0 amada mifam asi Central Government na kaurakpa na masida Kukizo MLA sing yaubadi lup asina athingba thamdei adumapo Kukizo gi oina separate administration natraga legislature yauba union territory amagi
Demand asina tung koinabagi santi poroknabagi lambini haibasida asepa thamlei. Maite MLA Singapuna phaminaduna wari sanabada hariba demand asinatana atoba demanda wari saba yaroi hairi. Makha tarapa pauda Akampa Relief Camp da laibi nupi ama laikidrei. More Ture Wangba Laikai Ward number 7 dagi Lanje Narak Libi Numai Tim Khambi Jayumpu Kauba nupi ama masagi anabana maram oiraga Akampa Relief Camp da ngasi laikidrei. Mag ase Akampa Relief Camp da lairingai da ana ay yausilakpadagi Rims Hospital da pukhatuna laying chatharamki. Adubu Rims ki doctor na yumda putharo hairakpadagi Relief Camp da lairaga anabagi seba tauba nungairoi haduna Thawa District ki Neprada laiba mahaki mari mata amagi yum amada laiduna matam khara lairamlaba matung ngasi khanghongduna laikhidabani mahangna laikhidabada Moredagi Lanje nalaktuna Relief Camp singda changjafam lauduna laiba Moregi IDP singna awaba phongdokpaga loinana mahaki mathau manga pangthokhrei panba yabadi hauzik thokliba kanglupki lal asina maram oiraga Moredagi Lanje nalaktuna Relief Camp singna laina ana layeng amade seltum matik jana laitabadagi laikhitaba miyoi mapal sukhre hairi